ꯊꯣꯏꯒꯤ ꯃꯄꯥ ꯏꯕꯣꯆꯧ ꯍꯣꯕꯦ ꯍꯣꯕꯦ ꯇꯧꯔꯗꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯪꯉꯛꯏ, ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯃꯤꯇꯤꯡ ꯑꯃ ꯆꯠꯂꯤꯉꯩꯗ ꯃꯤꯒꯤ ꯂꯨꯍꯣꯡꯕ ꯆꯠꯀꯗꯕꯁꯦ ꯂꯣꯏꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯤꯇꯤꯡꯅꯦꯅ ꯇꯧꯔꯤꯗꯨꯅ ꯃꯔꯣꯜ ꯑꯃ ꯆꯠꯅꯕ ꯌꯥꯕ ꯋꯥꯁꯨ ꯑꯃꯠꯇ ꯍꯦꯛ ꯍꯥꯏꯗꯦ, ꯃꯥꯅ ꯊꯣꯛꯄ ꯄꯉꯥꯡꯗ ꯉꯥꯡꯅꯗꯅ꯫ ꯁꯤꯗꯅꯦ ꯑꯩꯅ ꯍꯦꯛ ꯃꯣꯏꯒꯤ ꯋꯥꯊꯤ ꯋꯥꯔꯦꯝꯁꯤꯗ ꯁꯨꯛꯌꯥꯎ ꯌꯥꯎꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯁꯨꯝ ꯉꯥꯡꯗꯅ ꯆꯪꯂꯛꯄꯅ ꯃꯥꯡꯒꯣꯟ ꯆꯨꯔꯤ ꯃꯈꯥ ꯍꯦꯛ ꯌꯧꯕꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯦꯝꯆꯥꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯃꯃꯥ, ꯃꯃꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ, ꯊꯦꯡꯅ ꯊꯦꯡꯖꯤꯜꯂꯛꯑꯀꯥꯟꯁꯤꯗ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯖꯥꯠꯅꯣ? ꯑꯃꯨꯛ ꯃꯆꯥꯅꯨꯄꯤꯕꯨ ꯀꯧꯔꯛꯏ꯫ ꯊꯣꯏ, ꯏꯕꯦꯝꯃꯧ, ꯅꯪꯕꯨ ꯑꯝꯇ ꯊꯣꯛꯂꯛꯎꯅꯦ꯫ ꯊꯣꯏꯁꯨ ꯏꯃꯨꯡꯗꯒꯤ ꯇꯥꯔꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯕꯕꯥ? ꯏꯕꯣꯆꯧ, ꯅꯣꯏꯒꯤ ꯅꯃꯥꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯒꯦ? ꯑꯩꯅ ꯀꯧꯕꯁꯨ ꯑꯃꯠꯇ ꯇꯥꯗꯦꯅꯦ ꯃꯗꯣ꯫ ꯊꯣꯏ, ꯕꯕꯥ, ꯏꯃꯥꯗꯤ ꯏꯟꯗꯣꯝꯆꯥ ꯊꯕꯥ ꯍꯣꯏꯗ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯜꯂꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯕꯅꯦ, ꯍꯟꯕꯨ ꯍꯜꯂꯛꯑꯅꯤ꯫ ꯏꯕꯣꯆꯧ, ꯍꯣꯏ ꯐꯔꯦꯁꯦ, ꯏꯄꯥꯁꯦ ꯃꯤꯇꯤꯡ ꯑꯃ ꯆꯠꯂꯨꯗꯅ ꯊꯦꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯣꯏ ꯑꯁꯤ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯃꯨꯇꯨꯝꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯒꯤ ꯐꯩꯖꯣꯝ ꯄꯨꯡꯌꯥꯠꯀꯗꯣ ꯑꯃꯨꯛꯇ ꯂꯧꯊꯣꯔꯛꯑꯣ꯫ ꯊꯣꯏ ꯃꯃꯥꯏꯗꯨ ꯃꯈꯣꯏꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯒꯥꯔꯤ ꯑꯗꯨꯗ ꯐꯠ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ꯫ ꯑꯦ, ꯀꯩꯅꯣꯅꯦ, ꯄꯨꯡꯁꯤꯗꯤ 4:30 ꯇꯥꯔꯦ, ꯉꯁꯥꯏꯅ ꯆꯠꯂꯝꯃꯅꯤ꯫ ꯏꯕꯣꯆꯧ, ꯍꯩꯃꯥ ꯑꯉꯥꯎꯕꯤꯁꯤꯗꯤ, ꯃꯤ ꯅꯨꯄꯤ ꯃꯌꯨꯝꯅꯤꯅꯦ꯫ ꯑꯩ ꯃꯈꯣꯏꯒꯤ ꯅꯨꯄꯤꯒꯗꯣ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯏꯁꯩ ꯁꯛꯄꯤꯁꯤꯡꯗꯨꯗ ꯁꯦꯜ ꯊꯥꯕ ꯅꯪꯅꯕꯅꯦ ꯆꯠꯀꯗꯧꯔꯤꯕꯅꯤ꯫ ꯊꯣꯏ, ꯑꯣ, ꯉꯁꯥꯏ ꯑꯁꯣꯝ ꯂꯝꯕꯤ ꯄꯔꯦꯡꯂꯣꯝꯗ ꯂꯨꯍꯣꯡꯕꯒꯤ ꯒꯥꯔꯤ ꯄꯔꯦꯡ ꯆꯠꯈꯤꯕꯗꯣ ꯑꯗꯨ ꯑꯣꯏꯔꯝꯃꯅꯤ꯫ ꯑꯣ, ꯈꯪꯉꯦ, ꯅꯨꯄꯥꯗꯨꯅ ꯅꯝꯕꯣꯜꯗꯒꯤꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯕꯅꯦ꯫ ꯏꯕꯣꯆꯧ, ꯍꯩꯃꯥ ꯃꯁꯤꯗꯤ ꯑꯃꯨꯛ ꯉꯥꯡꯗꯅ ꯂꯩꯔꯦꯅꯦ꯫ ꯆꯠꯂꯣ, ꯐꯤꯔꯣꯜꯒꯗꯣ ꯑꯃꯨꯛꯇ ꯄꯨꯊꯣꯔꯛꯑꯣ, ꯑꯩꯁꯨ ꯃꯥꯏꯀꯥꯁꯦ ꯑꯃꯨꯛꯇ ꯇꯥꯊꯣꯛꯈꯤꯒꯦ꯫ ꯊꯣꯏꯁꯨ ꯏꯃꯨꯡꯗ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯂꯧꯊꯣꯛꯄ ꯆꯪꯈ꯭ꯔꯦ꯫ ꯃꯄꯥ ꯏꯕꯨꯡꯉꯣꯁꯨ ꯃꯈꯣꯏꯒꯤ ꯌꯨꯝꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯇꯦꯡꯀꯤ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯕꯥꯜꯇꯤꯟ ꯑꯃ ꯀꯟꯊꯣꯛꯂꯒ ꯃꯃꯥꯏ ꯇꯥꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯦꯝꯆꯥꯁꯨ ꯁꯛꯐꯝꯒ ꯍꯟꯖꯤꯜꯂꯒ ꯅꯨꯡꯉꯥꯏꯇꯅ ꯂꯥꯛꯂꯤꯕ ꯑꯗꯨꯗ ꯏꯕꯣꯆꯧꯕꯅ ꯇꯞꯅ ꯍꯪꯂꯛꯏ꯫ ꯀꯔꯤꯅꯣ ꯃꯃꯥ, ꯅꯪꯕꯨ ꯏꯕꯦꯝꯃꯅꯗꯤ ꯃꯔꯨꯞꯀꯤ ꯁꯦꯜ ꯊꯤꯜꯂꯨꯅꯤ ꯍꯥꯏꯗꯅ ꯆꯠꯈꯤꯅ ꯍꯥꯏꯅꯦ, ꯑꯗꯨꯒ ꯅꯊ꯭ꯋꯥꯏꯒ ꯅꯨꯡꯉꯥꯏꯇꯅ ꯁꯛꯐꯝꯒ ꯍꯟꯖꯤꯜꯂꯒ ꯂꯥꯛꯏꯗꯤ ꯀꯩꯗꯧꯔꯒꯦꯅꯦ? ꯃꯦꯝꯆꯥ, ꯑꯁ ꯉꯁꯤꯗꯤ ꯗꯥꯎ ꯌꯥꯝꯅ ꯌꯥꯗꯦ, ꯑꯗꯨꯒꯤꯅꯤ꯫ ꯏꯕꯣꯆꯧ, ꯍꯩꯃꯥ ꯑꯗꯨꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏ ꯋꯥꯅꯦ, ꯑꯃꯨꯛꯇꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨꯗꯅ꯫ ꯃꯦꯝꯆꯥ, ꯑꯣ, ꯃꯔꯨꯞꯇꯣ ꯂꯧꯈꯠꯇꯧꯕ ꯑꯩꯈꯣꯏꯒꯤ ꯑꯅꯤꯈꯛ ꯉꯥꯏꯔꯀꯥꯟꯗꯨꯗꯅꯦ ꯑꯩꯒꯤ ꯁꯦꯔꯤꯌꯜ ꯅꯝꯕꯔꯗꯣ ꯂꯧꯈꯠꯄ ꯅꯪꯗꯗꯅ ꯇꯣꯝꯕꯤꯗ ꯑꯗꯨꯝ ꯐꯥꯎꯈ꯭ꯔꯦꯗꯅ꯫ ꯏꯕꯣꯆꯧ, ꯍꯦꯔꯥ ꯑꯗꯨ ꯈꯛꯀꯤ ꯑꯣꯏꯔꯦ, ꯅꯪꯅꯒ ꯅꯤꯡꯗꯣꯡꯒ ꯄꯣꯝꯃꯤꯁꯤꯗꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯃꯦꯝꯆꯥꯁꯤꯗ ꯀꯅꯥꯅ ꯂꯥꯛꯆꯈ꯭ꯔꯕꯅꯣꯅ ꯏꯕꯣꯆꯧꯕꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦꯅ ꯈꯜꯂꯤꯉꯩꯁꯤꯗ꯫ ꯃꯦꯝꯆꯥ, ꯍꯩꯃꯥ ꯀꯌꯥꯗꯅ ꯌꯦꯡꯉꯨꯅꯦ ꯍꯅꯨꯊꯪꯁꯤꯗ, ꯃꯆꯥꯅꯨꯄꯤꯅꯒ ꯇꯥꯔꯗꯤ ꯏꯀꯥꯏꯗ꯭ꯔꯣ? ꯏꯕꯣꯆꯧ, ꯑꯦ, ꯑꯩꯗꯤ ꯀꯩꯒꯤ ꯏꯀꯥꯏꯗꯣꯏꯕ? ꯅꯪꯕꯨ ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯇꯤꯁ ꯑꯣꯖꯥ ꯗꯣꯛꯇꯔ ꯙꯅꯕꯤꯔ ꯂꯥꯏꯁ꯭ꯔꯝꯅ ꯂꯥꯎꯔꯤꯕ, ꯈꯣꯡꯂꯤꯕ, ꯉꯥꯡꯂꯤꯕ, ꯁꯛꯂꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯇꯥꯗ꯭ꯔꯣ? ꯃꯦꯝꯆꯥ, ꯑꯣ, ꯀꯔꯤꯕꯨ ꯍꯥꯏꯔꯤꯕ? ꯑꯩꯗꯤ ꯑꯄꯪꯕꯤꯅꯤꯅ ꯑꯃꯠꯇꯒ ꯈꯪꯖꯗ꯭ꯔꯦ꯫ ꯏꯕꯣꯆꯧ, ꯍꯣ, ꯑꯉꯥꯡ ꯁꯦꯝꯒꯦ ꯈꯜꯂꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯅꯦ ꯑꯉꯛꯄ ꯐꯪꯅ ꯁꯥꯊꯤꯅ ꯅꯨꯡꯁꯤꯅꯕꯤꯌꯨ ꯍꯥꯏꯔꯤꯕ, ꯅꯪꯕꯨ ꯑꯃꯠꯇꯒ ꯇꯥꯖꯗꯕ꯭ꯔꯣ? ꯃꯦꯝꯆꯥ, ꯍꯥꯍꯥꯏꯌꯣ, ꯅꯣꯛꯄꯨ ꯅꯣꯛꯆꯅꯤꯡꯉꯤ꯫ ꯍꯣ, ꯑꯗꯨꯅꯅꯤꯗꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯏ ꯈꯪꯗꯦ ꯆꯥꯗꯦ ꯈꯪꯗꯦ ꯅꯨꯡꯁꯤꯅꯔꯤꯅꯦꯅ ꯎꯠꯊꯣꯛꯅꯔꯛꯑꯗꯤ ꯑꯉꯥꯎꯕ ꯇꯥꯗꯧꯔꯤꯕ, ꯈꯪꯕ꯭ꯔꯥ? ꯏꯕꯣꯆꯧ, ꯍꯣꯏꯅꯦ ꯆꯨꯝꯃꯤꯅꯦ, ꯑꯗꯨꯛ ꯆꯨꯝꯕ ꯋꯥꯗꯨꯕꯨ ꯅꯪꯅ ꯀꯃꯥꯏꯅ ꯈꯪꯂꯨꯔꯤꯕꯅꯣꯕ? ꯃꯦꯝꯆꯥ, ꯌꯥꯔꯦ ꯃꯣꯏ ꯕꯕꯥ, ꯃꯔꯨꯞꯅ ꯃꯤꯉꯣꯟꯗ ꯐꯥꯎꯈꯤꯕꯒꯤ ꯊꯋꯥꯏꯅꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯉꯩꯁꯤꯗ ꯃꯦꯂꯩ ꯑꯃꯨꯛ ꯂꯥꯡꯕꯤꯔꯅꯨꯈꯤ꯫ ꯏꯕꯣꯆꯧ, ꯍꯣꯏꯁꯦ, ꯐꯔꯦꯁꯦ, ꯑꯗꯣ ꯅꯪꯅ ꯃꯔꯨꯞ ꯐꯥꯎꯗꯕꯒꯤ ꯅꯊ꯭ꯋꯥꯏꯒ ꯑꯗꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯨꯕꯨ ꯁꯦꯜꯗꯨꯕꯨ ꯀꯔꯤꯗ ꯁꯤꯖꯤꯟꯅꯒꯦ ꯈꯜꯂꯤꯅꯣꯕ? ꯃꯦꯝꯆꯥ, ꯑꯗꯨꯏ ꯃꯔꯨꯞꯀꯤ ꯁꯦꯜꯗꯨꯅꯅꯦ ꯐꯪꯂꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯀꯣꯂꯦꯖ ꯆꯠꯄꯗ ꯇꯣꯡꯖꯅꯕ ꯒꯥꯔꯤ ꯃꯆꯥ ꯑꯃꯠꯇ ꯂꯩꯕꯤꯒꯦꯅ ꯈꯜꯂꯛꯏꯁꯦ ꯀꯨꯏꯔꯛꯑꯕꯅꯤ꯫ ꯏꯕꯣꯆꯧ, ꯑꯣ, ꯑꯗꯨꯒꯤ ꯑꯣꯏꯔꯦ, ꯑꯗꯨꯗꯤ ꯃꯔꯨꯞꯇꯨꯗꯒꯤ ꯅꯠꯇ꯭ꯔꯁꯨ ꯑꯩꯅ ꯑꯃ ꯀꯣꯛ ꯂꯩꯊꯣꯛꯁꯨ ꯉꯥꯏꯗꯅ꯫ ꯑꯗꯣ ꯅꯍꯥꯟꯅ ꯀꯣꯂꯦꯖꯁꯤ ꯏꯝꯐꯥꯜꯗ ꯇꯝꯍꯜꯂꯁꯤ ꯍꯥꯏꯕꯁꯨ ꯅꯪꯅ ꯍꯦꯛ ꯃꯌꯥꯗꯦꯗꯣ꯫ ꯃꯦꯝꯆꯥ, ꯏꯁ, ꯀꯗꯥꯏꯗꯒꯤ ꯂꯣꯏꯔꯦꯗꯅ ꯑꯗꯨꯗꯤ꯫ ꯏꯆꯥꯅꯨꯄꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯤꯁꯦ ꯏꯝꯐꯥꯜꯗꯒ ꯃꯊꯟꯇꯒ ꯊꯥꯗꯣꯛꯄ ꯌꯥꯕ ꯅꯠꯇꯦꯀꯣ꯫
ꯁ꯭ꯋꯥꯏꯗ ꯏꯃꯤꯠꯅ ꯏꯈꯣꯡꯅ ꯎꯕ ꯃꯐꯝꯁꯤꯗ ꯂꯩꯗꯅ ꯇꯝꯃꯁꯤꯐꯥꯎꯗ ꯀꯣꯂꯦꯖ ꯆꯠꯈꯤꯕ ꯑꯁꯥꯏꯐꯥꯎ ꯊꯣꯛꯈꯤꯕ ꯃꯇꯝꯗꯅꯦ ꯍꯦꯛ ꯍꯟꯖꯜꯂꯛꯇ꯭ꯔꯤꯐꯥꯎ ꯃꯤꯄꯥꯏꯕꯒ ꯐꯕ ꯅꯠꯇꯦ ꯏꯁꯥꯒꯁꯦ ꯅꯦꯅꯥ ꯇꯥꯅꯒ ꯂꯩꯕ ꯅꯠꯇꯦꯀꯣ ꯃꯈꯣꯏ ꯕꯕꯥ ꯏꯕꯣꯆꯧ ꯍꯩ ꯃꯃꯥ ꯅꯪꯅ ꯍꯦꯛ ꯇꯧꯕꯁꯤꯃ ꯍꯧꯗꯣꯡꯅ ꯃꯆꯥ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯗꯅꯅꯦ ꯃꯆꯥꯗꯣ ꯆꯥꯊꯣꯛꯏ ꯍꯥꯏꯕ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯃꯦꯝꯆꯥ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯆꯥꯊꯣꯛꯀꯦꯔꯥ ꯆꯥꯊꯣꯛꯑꯣꯏꯔꯥ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯝꯍꯜꯂꯁꯤ ꯍꯥꯏꯁꯤꯅꯤ ꯑꯗꯣ ꯃꯣꯏ ꯕꯕꯥ ꯑꯉꯥꯡꯒꯤ ꯒꯥꯔꯤ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯃꯠꯇꯗꯤ ꯂꯩꯕꯤꯔꯦꯁꯤꯗꯅ ꯏꯕꯣꯆꯧ ꯍꯣꯏ ꯂꯩꯔꯁꯤ ꯍꯟꯗꯛ ꯍꯞꯇꯥꯁꯤꯗꯅꯦ ꯂꯩꯅꯕ ꯇꯧꯔꯁꯤ ꯉꯥꯡꯅꯔꯤꯉꯩ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯁꯨ ꯃꯄꯥꯒꯤ ꯐꯩꯖꯣꯝ ꯐꯨꯔꯤꯠ ꯑꯗꯨ ꯄꯨꯔꯒ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯍꯣ ꯑꯩꯗꯤꯅꯦ ꯒꯥꯔꯤ ꯃꯆꯥꯒꯗꯣ ꯑꯃꯠꯇ ꯄꯥꯝꯖꯗꯦꯀꯣ ꯕꯕꯥ ꯐꯤꯔꯣꯜꯁꯤꯗ ꯂꯩꯔꯦ ꯐꯛ ꯃꯊꯛꯁꯤꯗ ꯊꯝꯃꯒꯦꯀꯣ ꯃꯦꯝꯆꯥ ꯍꯩꯃꯥ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯑꯩꯈꯣꯏꯅ ꯈꯟꯅꯔꯤꯕꯁꯦ ꯅꯪꯒꯤ ꯒꯥꯔꯤ ꯃꯆꯥꯗꯣꯃ ꯂꯩꯔꯗꯤ ꯀꯣꯂꯦꯖ ꯆꯠꯄꯗꯣ ꯋꯥꯅꯗ꯭ꯔꯦꯗꯅ ꯊꯣꯏ ꯍꯣꯏꯅꯦ ꯑꯗꯣ ꯒꯥꯔꯤ ꯃꯆꯥꯗꯣ ꯂꯩꯔꯦꯅ ꯈꯜꯂꯣꯕ ꯑꯩꯗꯤ ꯊꯧꯕ ꯍꯩꯕꯁꯨ ꯅꯠꯇꯦ ꯀꯩꯗꯧꯅꯗꯧꯔꯤꯒꯦ ꯑꯗꯨꯅ ꯏꯕꯣꯆꯧ ꯑꯗꯨꯒꯤꯗꯤ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨ ꯂꯥꯡꯂꯦꯟꯗꯣ ꯒꯥꯔꯤ ꯃꯆꯥ ꯊꯧꯕ ꯐꯖꯅ ꯍꯩꯔꯤꯗꯨꯗꯤ ꯍꯣꯔꯦꯟꯂ ꯍꯌꯦꯡꯂ ꯍꯦꯛꯇ ꯑꯩꯒꯤ ꯑꯦꯛꯇꯤꯚꯥꯁꯦ ꯑꯁꯤꯗ ꯊꯧꯕꯗꯣ ꯇꯝꯃꯨ ꯑꯩ ꯒꯥꯔꯤ ꯁꯣꯁꯦ ꯊꯝꯃꯝꯃꯒꯦ ꯍꯣꯏ ꯄꯤꯔꯝꯃꯣ ꯑꯩꯁꯨ ꯇꯝꯃꯒꯦ ꯑꯗꯨꯗꯤ ꯍꯩꯔꯗꯤ ꯀꯣꯏꯕ ꯆꯠꯄꯁꯨ ꯌꯥꯔꯅꯤ ꯏꯕꯣꯆꯧꯗꯨ ꯉꯁꯥꯏꯗꯒꯤ ꯐꯤꯔꯣꯜ ꯑꯗꯨ ꯁꯦꯠꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯅ ꯂꯣꯏꯔꯗꯨꯅ ꯏꯕꯣꯆꯧ ꯍꯣꯏꯁꯦ ꯑꯗꯨꯒꯤ ꯋꯥꯔꯤꯗꯨꯗꯤ ꯅꯃꯥꯅ ꯆꯥꯅ ꯐꯖꯅ ꯇꯥꯟꯅꯔꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦ ꯃꯦꯝꯆꯥ ꯀꯔꯤꯅꯣ ꯃꯣꯏ ꯕꯕꯥ ꯐꯩꯖꯣꯝꯈꯛ ꯁꯦꯠꯂꯒ ꯊꯣꯛꯑꯒꯦ ꯍꯥꯏꯁꯤꯕꯣ ꯏꯕꯣꯆꯧ ꯍꯩ ꯄꯨꯡꯌꯥꯠꯀꯁꯤꯅ ꯆꯠꯅ ꯑꯗꯨꯝ ꯂꯤꯠꯂꯒꯦ ꯂꯦꯡꯌꯥꯟꯁꯤꯅ ꯁꯦꯒꯥꯗ ꯍꯦꯛꯇ ꯌꯦꯞꯁꯤꯟꯈ꯭ꯔꯒꯦ ꯑꯩꯁꯨ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯕꯣꯆꯧ ꯃꯥꯡꯒꯣꯜꯗꯒꯤ ꯀꯨꯝꯊꯈ꯭ꯔꯦ ꯃꯦꯝꯆꯥ ꯑꯁ ꯑꯣꯟꯊꯣꯛꯄꯒꯤ ꯑꯍꯟ ꯍꯥꯏꯗꯨꯅꯤ ꯃꯆꯥꯅꯨꯄꯤ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯐꯥꯎ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯃꯉꯥꯎ ꯊꯤꯕꯁꯦ ꯍꯟꯗꯦꯕ ꯍꯧꯖꯤꯛꯐꯥꯎ ꯊꯣꯏ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯑꯣ ꯑꯁꯤꯗ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ ꯄꯥꯝꯖꯔꯦ ꯀꯥꯏꯅ ꯂꯩꯔꯛꯏꯁꯤꯕꯣ ꯃꯦꯝꯆꯥ ꯍꯩ ꯑꯉꯥꯎꯕꯤ ꯅꯪꯅ ꯈꯪꯉꯣꯏꯀꯣ ꯅꯪꯅ ꯊꯤꯖꯔꯁꯨ ꯅꯣꯏ ꯅꯄꯥꯁꯦ ꯐꯖꯈ꯭ꯔꯖꯥꯠꯅꯤ ꯊꯣꯏ ꯌꯥꯔꯦ ꯐꯂꯦꯝ ꯏꯃꯥ ꯅꯨꯡꯁꯤꯕꯤ ꯃꯥꯏ ꯀꯥꯏꯁꯦ ꯂꯣꯏꯅ ꯊꯥꯒꯠꯅꯕꯖꯥꯠꯅꯤ ꯃꯦꯝꯆꯥ ꯍꯩꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯗꯤ ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯃꯤꯟꯅꯔꯤꯉꯩ ꯂꯥꯡꯂꯦꯟꯁꯨ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯐꯠ ꯆꯪꯉꯛꯏ ꯂꯥꯡꯂꯦꯟ ꯀꯩꯅꯣ ꯏꯟꯗꯣꯝꯆꯥ ꯌꯥꯝ ꯊꯋꯥꯏ ꯇꯥꯅꯒ ꯅꯣꯛꯏꯗꯨꯕꯣ ꯀꯩ ꯃꯇꯥꯡꯒꯤꯅꯣꯕ ꯊꯣꯏ ꯑꯩꯁꯨ ꯅꯣꯛꯄ ꯈꯤꯇ ꯌꯥꯎꯖꯒꯦꯗꯅ ꯊꯣꯏ ꯑꯣ ꯑꯩꯒꯤ ꯒꯥꯔꯤ ꯃꯆꯥ ꯑꯃ ꯂꯩꯕꯤꯔꯅꯤꯌꯦ ꯑꯗꯨꯒꯤ ꯁꯨꯝ ꯋꯥꯔꯤ ꯃꯊꯪ ꯇꯧꯗꯅ ꯁꯨꯝ ꯅꯣꯛꯑꯝꯃꯤꯅꯤ ꯂꯥꯡꯂꯦꯟ ꯑꯣ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯩꯅ ꯑꯁꯤ ꯂꯝꯕꯤ ꯂꯥꯛꯄꯗ ꯈꯥꯇꯣꯟꯗꯣ ꯑꯁꯤꯗ ꯊꯦꯡꯅꯔꯛꯏ ꯑꯗꯨꯒꯤ ꯑꯣꯏꯔꯝꯃꯅꯤ ꯈꯥꯇꯣꯟꯅ ꯒꯥꯔꯤ ꯁꯣ ꯄꯤꯔꯝꯃꯕꯅꯤ ꯑꯁꯥꯏꯐꯥꯎ ꯊꯧꯔꯨꯁꯨ ꯀꯥꯏꯅ ꯍꯥꯏꯔꯝꯃꯤꯁꯤꯗꯤ ꯃꯦꯝꯆꯥ ꯍꯣꯏ ꯃꯥꯅꯦ ꯅꯣꯏ ꯈꯥꯇꯣꯟꯅ ꯁꯣꯒ ꯂꯣꯏ ꯄꯤꯔꯝꯃꯕꯅꯤ ꯁꯦ ꯁꯣꯁꯦ ꯄꯥꯏꯁꯜꯂꯣ ꯑꯁꯤ ꯍꯥꯏꯔꯒ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯂꯥꯡꯂꯦꯟꯗ ꯄꯤꯁꯜꯂꯛꯏ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯡꯂꯦꯟ ꯑꯩꯈꯣꯏ ꯊꯣꯏꯁꯦ ꯐꯖꯅ ꯑꯝꯇ ꯇꯝꯕꯤꯌꯨꯀꯣ ꯂꯥꯡꯂꯦꯟ ꯍꯣꯏ ꯏꯟꯗꯣꯝꯆꯥ ꯑꯗꯨꯗꯤ ꯂꯝꯄꯥꯛꯂꯣꯝꯗ ꯑꯣꯏꯅ ꯇꯝꯃꯨꯔꯒꯦ ꯂꯥꯡꯂꯦꯟ ꯊꯣꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯊꯣꯏ ꯂꯥꯛꯑꯣꯗꯅ ꯇꯝꯃꯨꯔꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯑꯃꯨꯛ ꯃꯝꯁꯤꯟꯈ꯭ꯔꯅꯤ ꯊꯣꯏ ꯍꯣꯏ ꯇꯝꯃꯨꯔꯁꯦ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯗ꯭ꯔꯦꯁꯁꯦ ꯑꯝꯇ ꯍꯣꯡꯉꯛꯈꯤꯒꯦ ꯂꯥꯛꯑꯣ ꯑꯩ ꯀꯥꯗ ꯑꯝꯇ ꯆꯪꯉꯨꯁꯦ ꯂꯥꯡꯂꯦꯟ ꯀꯩꯅꯣꯍꯦ ꯑꯣꯖꯥ ꯀꯥꯏꯅ ꯅꯪ ꯗ꯭ꯔꯦꯁꯇꯣ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯀꯣꯏꯕ ꯆꯠꯄꯗꯧꯅ ꯑꯃꯨꯛ ꯀꯦꯔꯛꯈꯤꯒେ ꯍꯥꯏꯔꯣ ꯊꯣꯏ ꯍꯣꯏꯗꯍꯦ ꯀꯩꯗꯧꯖꯔꯨꯅꯤꯒꯦ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯃꯦꯝꯆꯥ ꯍꯥꯏ ꯅꯣꯏꯅꯦ ꯅꯌꯥꯒ ꯍꯤꯒꯠꯇꯅ ꯇꯧꯅꯨꯀꯣ ꯑꯃꯨꯛ ꯁꯣꯛꯄꯅꯤ ꯊꯣꯏꯒ ꯂꯥꯡꯂꯦꯟꯒ ꯄꯨꯟꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯃꯥ ꯃꯈꯣꯏ ꯑꯅꯤꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯒꯥꯔꯤꯗꯨ ꯂꯥꯡꯂꯦꯟꯅ ꯊꯧꯔꯒ ꯊꯣꯛꯃꯤꯟꯅꯈ꯭ꯔꯦ ꯑꯁꯨꯝ ꯊꯧꯔꯒ ꯂꯥꯛꯄꯅ ꯂꯝꯄꯥꯛꯇ ꯉꯥꯏꯍꯥꯛ ꯒꯥꯔꯤ ꯑꯗꯨ ꯇꯝꯃꯨꯔꯦ ꯊꯣꯏꯁꯨ ꯒꯥꯔꯤꯗꯨ ꯊꯧꯕꯗꯤ ꯀꯥꯕꯛꯇꯤ ꯍꯩꯔꯦ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯍꯜꯂꯁꯤ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯏ ꯑꯗꯨꯒ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯊꯣꯏꯅ ꯊꯧꯔꯒ ꯂꯥꯡꯂꯦꯟꯅ ꯇꯣꯡꯂꯒ ꯍꯜꯂꯛꯄꯅꯤ ꯃꯣꯏꯒꯤ ꯍꯣꯇꯦꯜ ꯃꯆꯥꯗꯨꯒꯤ ꯃꯄꯥ ꯍꯦꯛ ꯌꯧꯔꯛꯄꯒ ꯂꯥꯡꯂꯦꯟꯅ ꯈꯪꯍꯥꯏ ꯍꯥꯏꯔꯛꯏ ꯊꯣꯏ ꯁꯤꯗꯝꯇ ꯈꯥꯝꯃꯨꯅꯦ ꯊꯣꯏꯁꯨ ꯃꯃꯥꯏꯀꯗꯨ ꯐꯦꯔꯦ ꯍꯥꯏꯔꯗꯅ ꯈꯥꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯁꯤꯗ ꯑꯃꯨꯛ ꯀꯩꯗꯧꯈꯤꯁꯦ ꯍꯥꯏꯅꯣ ꯂꯥꯡꯂꯦꯟ
ꯑꯣ ꯍꯣꯇꯦꯜ ꯃꯄꯥꯅꯤꯅꯅꯦ ꯐꯨꯔꯤꯠ ꯑꯝꯇ ꯂꯩꯔꯨꯁꯦꯅ ꯇꯧꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯊꯣꯏ ꯑꯁ ꯋꯥꯊꯤꯃꯨꯛ ꯉꯥꯡꯂꯦ ꯑꯩꯗꯤ ꯁꯦꯜꯒ ꯑꯝꯇ ꯌꯥꯎꯔꯛꯇꯦꯀꯣ ꯂꯥꯡꯂꯦꯟ ꯌꯥꯖꯔꯦ ꯏꯕꯦꯝꯃ ꯑꯩ ꯑꯗꯨꯝ ꯄꯨꯊꯣꯛꯆꯒꯦ ꯅꯉꯣꯟꯗ ꯄꯨꯊꯣꯛꯎꯒ ꯍꯥꯏꯗꯦꯀꯣ ꯑꯩ ꯂꯥꯛꯑꯣ ꯕꯣꯔꯥ ꯈꯤꯇ ꯆꯥꯈꯤꯁꯦꯕ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯅ ꯃꯥꯡ ꯊꯥꯔꯗꯨꯅ ꯆꯪꯈ꯭ꯔꯦ ꯊꯣꯏꯁꯨ ꯏꯟꯅꯔꯛꯏ ꯂꯥꯡꯂꯦꯟ ꯏꯅꯦ ꯑꯩꯈꯣꯏ ꯕꯣꯔꯥ ꯄ꯭ꯂꯦꯠ ꯑꯃꯒ ꯁꯤꯡꯖꯨ ꯄ꯭ꯂꯦꯠ ꯑꯝꯇꯒ ꯄꯤꯕꯤꯔꯛꯑꯣ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦꯗꯨꯅ ꯏꯕꯦꯝꯃ ꯅꯣꯏꯒꯤꯁꯦ ꯆꯥꯗꯤ ꯌꯥꯎꯔꯣꯏꯗ꯭ꯔꯥ ꯊꯣꯏꯅ ꯑꯣꯏꯅ ꯈꯨꯝꯃꯛꯏ ꯍꯣꯏ ꯏꯅꯦ ꯆꯥꯗꯨꯁꯨ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦꯗꯨꯅ ꯍꯣꯏ ꯄꯤꯔꯛꯑꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯌꯨꯀꯣ ꯊꯣꯏ ꯍꯣꯏ ꯏꯅꯦ ꯂꯥꯡꯂꯦꯟ ꯕꯣꯔꯥ ꯉꯥꯏꯅ ꯊꯣꯏꯗ ꯉꯥꯟꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯞꯅ ꯍꯧꯗꯣꯔꯛꯏ ꯂꯥꯡꯂꯦꯟ ꯊꯣꯏ ꯅꯪ ꯐꯣꯟꯒ ꯑꯝꯇ ꯇꯧꯗ꯭ꯔꯣ ꯊꯣꯏ ꯀꯅꯥꯗꯅꯣ ꯍꯥꯏꯁꯦ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯃꯣꯏꯅ ꯁꯦꯡꯒꯥꯎ ꯂꯥꯛꯄꯤ ꯏꯕꯦꯝꯃ ꯑꯃꯨꯛ ꯈꯪꯁꯤꯟꯅꯗ꯭ꯔꯕ ꯊꯣꯏ ꯃꯃꯤꯠꯀꯗꯨ ꯄꯩꯅ ꯌꯦꯡꯉꯛꯏ ꯑꯗꯨꯒ ꯃꯔꯧ ꯂꯩꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯏꯕꯦꯝꯃ ꯃꯔꯤ ꯃꯈꯣꯡ ꯁꯝꯅꯗꯕ ꯉꯥꯛꯇ ꯉꯥꯡꯉꯤꯗꯨꯅ ꯑꯩꯅ ꯀꯅꯥꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯗꯧꯔꯤꯒꯦ ꯂꯥꯡꯂꯦꯟ ꯍꯣ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ ꯉꯥꯟꯕꯗꯒ ꯐꯣꯟꯒ ꯑꯝꯇ ꯇꯧꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ ꯊꯣꯏ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯇꯟꯖꯥ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕꯤ ꯏꯅꯦꯗꯨꯅ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯕꯣꯔꯥ ꯁꯤꯡꯖꯨꯁꯦ ꯁꯤꯗ ꯂꯩꯔꯁꯦ ꯏꯅꯦꯁꯦ ꯈꯨꯠ ꯊꯥꯗꯣꯛꯄ ꯐꯔꯛ ꯇꯥꯔꯦ ꯑꯃꯨꯛꯇ ꯂꯧꯔꯨ ꯂꯥꯛꯑꯣ ꯂꯥꯡꯂꯦꯟ ꯍꯣꯏ ꯏꯅꯦ ꯑꯁꯤ ꯍꯥꯏꯔꯒ ꯆꯥ ꯕꯣꯔꯥ ꯑꯗꯨ ꯄꯨꯔꯛꯏ ꯊꯣꯏꯗꯤ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ ꯂꯥꯡꯂꯦꯟꯁꯨ ꯊꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯉꯤ ꯑꯗꯨꯕꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯅꯪꯅ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯤꯗꯨꯕꯣ ꯊꯣꯏ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯥꯡꯂꯦꯟ ꯑꯩꯁꯨ ꯈꯪꯉꯤ ꯅꯪꯅ ꯈꯜꯂꯤꯗꯣ ꯑꯗꯨꯕꯨ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯊꯣꯏꯅ ꯐꯠ ꯊꯠꯂꯤ ꯂꯥꯡꯂꯦꯟ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯁꯤꯗ ꯂꯥꯡꯂꯦꯟ ꯊꯣꯏ ꯑꯩꯁꯨ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯗꯣ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯣ ꯅꯪ ꯉꯥꯟꯕꯗ ꯄꯥꯎ ꯑꯃꯇꯪꯗꯤ ꯐꯥꯎꯕꯤꯀꯣ ꯍꯣꯏ ꯄꯥꯎ ꯐꯥꯎꯕ ꯐꯥꯎꯗꯕ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯣ ꯅꯍꯥꯟ ꯅꯪꯉꯣꯟꯗ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯝꯃꯒꯅꯦ ꯅꯪꯅ ꯀꯣꯜ ꯇꯧꯔꯛꯇꯕꯗꯨꯗ ꯉꯥꯟꯕꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯃꯥꯜꯂꯦ ꯊꯣꯏ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯅꯠꯇꯦꯅꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯉꯥꯟꯕꯗꯣ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯤ ꯈꯪꯉꯤꯕ ꯂꯥꯡꯂꯦꯟ ꯂꯣꯌꯥꯅ ꯍꯥꯏꯔꯛꯄꯅꯤ ꯊꯣꯏ ꯌꯥꯔꯦꯍꯦ ꯃꯆꯤꯟ ꯊꯤꯖꯅꯩ ꯑꯣꯏꯔꯝꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯅꯕꯨ ꯊꯥꯖꯕ ꯌꯥꯕ ꯑꯃꯠꯇ ꯅꯠꯇꯦ ꯂꯥꯡꯂꯦꯟ ꯑꯗꯨꯃꯥꯏꯅꯗꯤ ꯍꯥꯏꯒꯅꯨ ꯊꯣꯏ ꯑꯩꯗꯤ ꯂꯣꯌꯥꯁꯦ ꯃꯨꯟꯅ ꯈꯪꯉꯤ ꯂꯣꯌꯥꯃꯛꯅ ꯑꯩꯉꯣꯟꯗ ꯑꯣꯏꯗꯕꯗꯤ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯑꯃꯅ ꯂꯣꯌꯥꯒꯅꯦ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞꯅꯤ ꯉꯥꯟꯕꯁꯦ ꯇꯤꯟꯅꯕ ꯃꯔꯨꯞ ꯍꯥꯏꯕꯁꯤꯗꯤ ꯇꯤꯟꯅꯔꯤꯕ ꯃꯁꯦꯅ ꯃꯊꯃꯣꯏ ꯁꯦꯡꯅꯕꯨ ꯇꯤꯟꯅꯔꯗꯤ ꯊꯃꯣꯏ ꯁꯦꯡꯅ ꯈꯪꯅꯕꯅꯤ ꯑꯩꯅꯁꯨ ꯅꯪꯒꯤ ꯅꯒꯨꯟ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟ ꯃꯨꯟꯅ ꯈꯪꯉꯤꯁꯤꯗꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯉꯝꯒꯅꯤ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯊꯣꯏ ꯍꯣꯏ ꯂꯥꯡꯂꯦꯟ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯑꯩꯕꯨ ꯉꯥꯟꯕꯗ ꯐꯣꯟ ꯇꯧꯔꯒ ꯀꯔꯤꯕꯨ ꯍꯥꯏꯔꯨꯗꯣꯏꯅꯣ ꯂꯥꯡꯂꯦꯟ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ ꯏꯁ ꯑꯗꯨꯕꯨ ꯑꯗꯨꯛ ꯂꯥꯏꯕꯗꯨꯕꯨ ꯉꯥꯟꯕ ꯑꯩꯁꯨ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ ꯀꯣꯛ ꯍꯥꯏꯔꯒ ꯂꯣꯏꯔꯦ ꯊꯣꯏ ꯂꯥꯡꯂꯦꯟ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩ ꯃꯗꯨ ꯍꯥꯏꯕ ꯉꯝꯃꯣꯏꯗ ꯑꯩ ꯏꯁꯥ ꯃꯇꯤꯛ ꯆꯥꯗ꯭ꯔꯤꯐꯥꯎ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯑꯃꯠꯇ ꯈꯟꯕ ꯄꯥꯝꯗꯦ ꯑꯩ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯝꯕꯤꯗ ꯆꯠꯄ ꯄꯥꯝꯗꯦ ꯍꯥꯏꯕ ꯂꯥꯡꯂꯦꯟ ꯑꯗꯨꯗꯤ ꯅꯪꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯅꯪꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯉꯥꯟꯕꯗ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯈ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯊꯣꯏ ꯑꯩ ꯍꯥꯏꯈꯤꯔꯣꯏ ꯂꯥꯡꯂꯦꯟ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯃꯇꯝ ꯃꯥꯅ ꯁꯣꯏꯗꯅ ꯄꯨꯖꯔꯛꯁꯅꯤ ꯂꯥꯡꯂꯦꯟ ꯑꯁ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯑꯗꯨ ꯌꯧꯁꯜꯂꯛꯑꯗꯤ ꯀꯔꯤꯒ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯊꯣꯏ ꯐꯔꯦꯁꯦ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯇꯣꯛꯑꯁꯤ ꯑꯃꯨꯛ ꯊꯦꯡꯈ꯭ꯔꯅꯤ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯩ ꯀꯌꯥꯁꯨ ꯆꯥꯅꯤꯡꯕ ꯑꯣꯏꯗꯦ ꯑꯁꯤ ꯍꯥꯏꯔꯒ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯇꯞꯅ ꯊꯣꯛꯈ꯭ꯔꯦ ꯂꯥꯡꯂꯦꯟ ꯇꯤꯡꯉꯛ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯃꯁꯤꯗꯤ ꯌꯥꯔꯔꯣꯏ ꯈꯜꯂꯗꯨꯗ ꯂꯥꯡꯂꯦꯟꯁꯨ ꯆꯥ ꯕꯣꯔꯥꯒꯤ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯍꯣꯇꯦꯜꯗꯒꯤ ꯊꯣꯔꯛꯂꯤ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯦ ꯊꯣꯏ ꯍꯣꯏꯒꯤ ꯒꯦꯠ ꯌꯧꯔꯦ ꯂꯥꯡꯂꯦꯟ ꯊꯣꯏ ꯑꯩ ꯆꯪꯉꯔꯣꯏꯒꯦ ꯅꯪ ꯒꯥꯔꯤꯁꯦ ꯑꯗꯨꯝ ꯇꯞꯅ ꯊꯧꯖꯤꯟꯈ꯭ꯔꯣ ꯊꯣꯏ ꯌꯥꯔꯣꯏꯍꯦ ꯑꯩ ꯀꯤꯖꯩꯌꯦꯃꯤ ꯑꯃꯨꯛ ꯇꯨꯁꯤꯜꯂꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯂꯥꯡꯂꯦꯟ ꯌꯥꯅꯤ ꯀꯩꯝꯇ ꯇꯧꯔꯣꯏꯀꯣ ꯒꯥꯔꯤ ꯊꯧꯕꯗ ꯀꯤꯔꯗꯤ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ
ꯁꯥꯏꯀꯜ ꯊꯧꯕꯒꯅꯦ ꯆꯞ ꯃꯥꯟꯅꯕꯅꯦ꯫ ꯊꯣꯏ, ꯍꯣꯏꯗꯍꯦ, ꯁꯤꯕ꯭ꯔꯥ ꯆꯪꯕ꯭ꯔꯥ ꯍꯦꯛꯇ ꯊꯧꯖꯤꯟꯈ꯭ꯔꯒꯦ꯫ ꯉꯁꯥꯏꯁꯨ ꯂꯝꯄꯥꯛꯇ ꯏꯊꯟꯇ ꯊꯧꯔꯤꯗꯨꯕꯨ ꯌꯥꯔꯅꯤꯗ꯫ ꯂꯥꯡꯂꯦꯟ, ꯍꯣ ꯑꯗꯨꯅꯤꯗꯅ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯊꯣꯏ, ꯍꯣꯏ ꯍꯣꯏ꯫ ꯂꯥꯡꯂꯦꯟ, ꯑꯗꯣ ꯅꯪ ꯗꯥ ꯂꯣꯌꯥꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯕ ꯀꯥꯎꯅꯤꯀꯣ꯫ ꯊꯣꯏ, ꯑꯁ ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯗꯨꯗ ꯍꯥꯏꯂꯩꯍꯦ꯫ ꯂꯥꯡꯂꯦꯟ, ꯈꯪꯗꯦ, ꯍꯣꯔꯦꯟ ꯇꯧꯕ ꯀꯥꯎꯅꯤꯀꯣ, ꯑꯝꯇ ꯇꯧꯕꯤꯀꯣ, ꯑꯩ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯡꯂꯦꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯁꯨ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯃꯌꯨꯝꯗ ꯒꯥꯔꯤ ꯑꯗꯨ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃ ꯆꯥꯛꯈꯨꯝꯗ ꯅꯨꯡꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯂꯤ꯫ ꯃꯄꯥ ꯏꯕꯨꯡꯉꯣ ꯆꯥꯎꯊꯣꯏꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯆꯥꯎꯊꯣꯏ, ꯍꯩꯁ, ꯀꯔꯤꯅꯣ ꯃꯃꯥ, ꯅꯪꯒꯤ ꯏꯟꯖꯥꯡ ꯃꯅꯝꯁꯤꯗꯤ? ꯌꯥꯝ ꯍꯩꯅꯗꯕ ꯃꯥꯟꯕ ꯃꯑꯣꯡꯗ ꯍꯪꯂꯛꯄꯅꯤ꯫ ꯂꯩꯃ ꯏꯄꯥ ꯄꯥꯈꯠꯅ, ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯒꯤ ꯏꯟꯖꯥꯡ ꯃꯅꯝꯁꯤꯕꯨ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯆꯥꯎꯊꯣꯏ ꯊꯋꯥꯏ ꯇꯥꯅ ꯅꯣꯛꯊꯣꯛꯂꯛꯏ꯫ ꯍꯩꯃꯥ, ꯄꯥꯈꯠꯇꯅꯒ ꯇꯧꯔꯤ ꯃꯥꯜꯂꯦꯅꯦ꯫ ꯑꯩꯅ ꯍꯥꯏꯕꯗꯤꯅꯦ, ꯅꯪꯒꯤ ꯏꯟꯖꯥꯡ ꯃꯅꯝꯁꯦ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯥꯏꯕꯅꯤꯗ꯫ ꯂꯩꯃ ꯁꯣꯔꯀꯥꯗꯨ ꯅꯦꯅꯥ ꯇꯥꯅ ꯍꯣꯟꯗꯣꯛꯑꯒ ꯍꯥꯏꯔꯛꯏ꯫ ꯑꯩꯗꯤ ꯀꯔꯤꯗ ꯁꯣꯏꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯆꯥꯎꯊꯣꯏ, ꯅꯠꯇꯦ, ꯑꯩ ꯑꯗꯨꯝꯅꯒ ꯍꯥꯏꯖꯗꯦꯀꯣ꯫ ꯑꯁꯨꯛ ꯀꯨꯏꯅꯅꯦ ꯏꯆꯥ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯐꯥꯔꯁꯤꯐꯥꯎꯗ ꯑꯩꯒꯤ ꯅꯨꯄꯤ ꯂꯩꯃꯅ ꯊꯣꯡꯕꯗꯤꯅꯦ ꯀꯔꯤꯗ ꯁꯣꯏꯕ ꯌꯥꯎꯈ꯭ꯔꯒꯦ? ꯂꯩꯃ, ꯌꯥꯖꯔꯦ, ꯃꯣꯏ ꯄꯥꯕꯨꯡ, ꯊꯥꯒꯠꯂꯒꯅꯦ ꯇꯤꯀꯤ ꯄꯤꯖꯕꯗꯣ ꯇꯧꯕꯤꯔꯅꯨ꯫ ꯆꯥꯎꯊꯣꯏ, ꯏꯍꯦ, ꯇꯤꯀꯤ ꯄꯤꯖꯕꯒ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯆꯨꯝꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯃꯃꯥ, ꯅꯪꯒꯤ ꯃꯊꯦꯜꯁꯤꯕꯨ ꯀꯔꯤꯅꯣ ꯊꯣꯡꯂꯤꯁꯤꯕꯣ? ꯂꯩꯃ, ꯉꯁꯥꯏ ꯏꯕꯦꯝꯃꯅꯅꯦ ꯊꯕꯛ ꯍꯜꯂꯛꯄꯗ ꯄꯣꯔꯣꯝ ꯑꯃꯈꯛ ꯂꯩꯔꯛꯑꯦ, ꯑꯗꯨ ꯑꯣꯏꯅ ꯍꯦꯛꯇ ꯊꯣꯡꯖꯤꯜꯂꯕ꯫ ꯆꯥꯎꯊꯣꯏ, ꯏꯁ, ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯑꯩꯗꯤ ꯑꯩꯒꯤ ꯆꯥꯛꯂꯨꯛ ꯃꯔꯨꯝꯗ ꯀꯦꯀꯨ ꯂꯣꯠꯄ ꯁꯥꯟꯅꯕ ꯇꯥꯔꯕ? ꯂꯩꯃ, ꯁꯥꯟꯅꯕꯤꯌꯨ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯃꯨꯛ ꯇꯨꯝꯕ ꯉꯝꯗꯗꯅꯅꯦ ꯐꯥꯔꯃꯥꯁꯤꯗꯒꯤ ꯍꯤꯗꯥꯛ ꯂꯩꯕ ꯀꯅꯥꯅ ꯑꯃꯨꯛ ꯆꯠꯆꯧ ꯍꯥꯏꯕꯅꯣ? ꯆꯥꯎꯊꯣꯏ, ꯍꯦꯔꯥ, ꯑꯗꯨꯗꯤ ꯇꯧꯔꯣꯏꯗ ꯃꯃꯥ ꯅꯪꯁꯨ, ꯑꯩꯁꯦ ꯍꯛꯆꯥꯡ ꯌꯥꯝꯅ ꯐꯔꯤꯖꯥꯠꯅꯤ, ꯄꯨꯔꯥ ꯁ꯭ꯇꯤꯜ ꯕꯣꯗꯤꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯃꯆꯥꯅꯨꯄꯤ ꯂꯩꯁꯅꯥ ꯑꯗꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯪꯂꯛꯏ꯫